ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯐꯖꯕ ꯎꯃꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ. ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯨꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ. ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯃꯈꯛꯇꯃꯛ ꯇꯥꯔꯝꯃꯤ. ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯌꯥꯏꯕꯤ ꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯑꯩꯈꯣꯏꯕꯨ ꯎꯃꯪ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯤ ꯍꯥꯏꯕꯅꯣ ꯅꯨꯄꯥ? ꯃꯐꯝꯁꯤꯗ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ." ꯌꯥꯏꯕꯤ ꯂꯩꯃ, "ꯑꯩꯅ ꯍꯦꯟꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯅ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯣ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯈꯤꯕ ꯇꯥꯕꯅꯤꯅꯦ. ꯑꯩꯅꯦ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ. ꯑꯩꯈꯣꯏꯗꯤ ꯎꯃꯪ ꯑꯁꯤꯗ ꯐꯪꯂꯤꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡꯁꯦ ꯄꯪꯆꯥ ꯆꯥꯔꯕꯁꯨ ꯑꯗꯨꯃꯛ ꯌꯥꯏ. ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯆꯥꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ? ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕꯅꯤ. ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯩꯒꯤ ꯆꯝꯖꯔꯕ ꯈꯨꯟꯖꯥꯕꯨꯁꯨ ꯇꯨꯝꯅ ꯍꯥꯠꯈꯤꯕ, ꯑꯩꯒꯤ ꯈꯨꯟꯕꯨꯁꯨ ꯃꯥꯅ ꯂꯧꯁꯤꯟꯈꯤꯕ. ꯃꯗꯨꯒꯤ ꯋꯥꯗꯣ ꯇꯣꯛꯄꯤꯔꯣ, ꯑꯃꯨꯛ ꯍꯟꯅ ꯄꯟꯕꯤꯔꯛꯂꯅꯨ. ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕ ꯆꯦꯜꯂꯛꯂꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ." "ꯐꯔꯦꯁꯦ, ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ. ꯏꯆꯥ ꯂꯥꯏꯖꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" "ꯇꯨꯝꯍꯧꯔꯤ. ꯍꯧꯖꯤꯛ ꯋꯥꯏꯗ ꯑꯩꯅ ꯁꯨꯝꯂꯝꯕꯗ ꯉꯥꯏꯔꯤꯕꯅꯤ." "ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩ ꯏꯕꯥꯅꯤ ꯍꯩ ꯔꯥ ꯈꯔ ꯍꯦꯛꯎꯔꯁꯤ. ꯍꯣꯔꯦꯟꯒꯤ ꯆꯥꯅꯤꯡꯉꯥꯏ ꯑꯝꯇꯁꯨ ꯂꯩꯔꯝꯃꯔꯣꯏ. ꯈꯔ ꯀꯣꯏꯅ ꯆꯠꯇꯨꯅꯅꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯍꯩ ꯔꯥ ꯈꯔꯁꯨ ꯊꯤꯔꯛꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯃꯪꯒꯤ ꯑꯀꯣꯏꯕꯗ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯩ ꯔꯥ ꯀꯌా ꯊꯤꯕ ꯆꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯎꯃꯪꯒꯤ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯍꯤꯡꯂꯛꯂꯤꯕꯁꯤ ꯌꯥꯝꯅ ꯀꯨꯏꯔꯛꯂꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯌꯥꯝꯅ ꯐꯖꯕ ꯉꯥꯡꯁꯪ ꯉꯥꯡꯕ ꯍꯩ ꯑꯃꯈꯛ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯌꯥꯏꯕꯤ ꯂꯩꯃꯅ ꯍꯩ ꯑꯗꯨ ꯎꯕꯗ, "ꯑꯁ, ꯃꯁꯤꯒꯤ ꯍꯩ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯅꯤꯗ." "ꯀꯔꯤ ꯍꯩ ꯀꯧꯕꯖꯥꯠꯅꯣ ꯃꯁꯤꯕꯣ? ꯑꯩꯕꯨ ꯎꯃꯪ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯍꯩ ꯑꯁꯦ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯗ. ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯅꯤꯗ ꯍꯩ ꯑꯁꯤꯗꯤ." ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯨꯅ ꯍꯩ ꯑꯗꯨꯕꯨ ꯍꯦꯛꯂꯝꯃꯤ. ꯌꯥꯏꯕꯤ ꯂꯩꯃꯅ, "ꯏꯁꯥꯁꯦ ꯀꯣꯏꯅ ꯆꯠꯄꯒꯤ ꯋꯥꯔꯦ. ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯌꯨꯝꯗ ꯍꯜꯂꯁꯤ. ꯉꯁꯤꯒꯤꯗꯤ ꯍꯦꯛꯂꯤꯕ ꯈꯔꯁꯤꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯔꯅꯤꯗ." "ꯑꯁ ꯅꯨꯄꯤ, ꯑꯩꯗꯤ ꯆꯥꯛꯄꯨ ꯀꯟꯅ ꯂꯥꯝꯈꯠꯂꯤꯅꯦ ꯇꯧꯔꯤꯕꯁꯤ." "ꯑꯩꯁꯨꯅꯤ ꯅꯨꯄꯥ. ꯑꯗꯣ ꯃꯁꯤꯒꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯍꯩꯁꯦ ꯃꯍꯥꯎ ꯌꯦꯡꯕ ꯑꯣꯏꯅꯈꯔ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯁꯤ. ꯃꯍꯥꯎꯁꯨ ꯌꯥꯝ ꯂꯩꯒꯗꯕ ꯃꯥꯜꯂꯤ. ꯍꯩ ꯃꯌꯥꯝꯁꯤꯗꯒꯤ ꯃꯁꯤꯒꯤ ꯍꯩꯁꯤꯅ ꯌꯥꯎꯕ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤ." ꯍꯩ ꯑꯗꯨ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ. ꯃꯈꯣꯏꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯩ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯥꯎꯔꯝꯃꯤ. ꯈꯨꯍꯥꯎ ꯆꯥꯗꯅ ꯍꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯍꯥꯎꯅ ꯆꯥꯔꯤꯕ ꯎꯍꯩ ꯑꯗꯨ ꯆꯥꯕ ꯌꯥꯗꯕ ꯎꯍꯩꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗꯤ ꯈꯪꯖꯕ ꯅꯠꯇꯦ. ꯃꯈꯣꯏꯅ ꯆꯥꯁꯤꯟꯈ꯭ꯔꯤꯕ ꯎꯍꯩ ꯑꯗꯨ ꯍꯨ ꯆꯦꯟꯕ ꯎꯍꯩ ꯑꯃꯅꯤ. ꯎꯍꯩ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ. ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯎꯃꯪ ꯑꯗꯨꯗ ꯃꯊꯟꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯤ. ꯁꯣꯝꯗ ꯂꯥꯏꯖꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ. ꯂꯥꯏꯖ ꯌꯥꯝꯅ ꯄꯤꯛꯂꯤ. ꯆꯠꯄ ꯍꯩꯖꯔꯕꯁꯨ ꯃꯔꯣꯟ ꯐꯥꯎꯕ ꯁꯨꯅ ꯊꯣꯛꯂꯝꯗ꯭ꯔꯤ. ꯂꯥꯏꯖꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯔꯝꯗꯕꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯤ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗꯦ, ꯀꯅꯥꯅꯁꯨ ꯊꯦꯝꯕꯤꯗꯦ. ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯇꯦꯡꯊꯥꯈꯣꯜ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗꯦ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯂꯥꯏꯖ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯀꯩ ꯀꯌꯥꯒ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯍꯧꯈꯤꯔꯝꯃꯤ. ꯁꯥ ꯀꯩꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯏꯖꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯥꯏꯖ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯤꯡ ꯐꯥꯎꯕ ꯈꯪꯖꯔꯝꯗꯦ. ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯎꯃꯪꯗ ꯁꯥ ꯀꯩꯒ ꯄꯨꯟꯅ ꯂꯩꯔꯛꯄ ꯑꯣꯏꯕꯅ ꯂꯥꯏꯖ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯀꯔꯤ ꯆꯠꯅꯔꯤ, ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯝꯗꯦ. ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯗꯨꯃꯛ ꯍꯤꯡꯂꯝꯃꯤ. ꯑꯗꯨꯒ ꯂꯥꯏꯖ ꯎꯃꯪꯗ ꯁꯨꯝ ꯂꯩꯔꯛꯄꯅ ꯁꯔꯤꯛ ꯁꯔꯥꯛꯁꯨ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯗꯅ ꯌꯥꯝꯅ ꯐꯖꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ. ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯊꯧꯅꯥ ꯐꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯝꯃꯤ. ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯐꯥꯎꯔꯕ ꯅꯤꯡꯊꯧ ꯀꯌꯥꯒ ꯆꯥꯡꯗꯝꯅꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯜꯁꯨ ꯅꯣꯞꯂꯝꯗꯦ. ꯃꯤ ꯐꯕ, ꯊꯧꯅꯥ ꯐꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯅꯨꯄꯤ ꯊꯤꯌꯨ, ꯂꯨꯍꯣꯡꯉꯨ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ. ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯅꯨꯄꯤ ꯌꯥꯝꯅ ꯈꯟꯕ ꯅꯨꯄꯥ ꯑꯃꯅꯤ. ꯅꯤꯡꯊꯧ ꯄꯨꯔꯦꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯂꯩꯃꯅ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ, ꯅꯆꯥ ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯃꯥ? ꯌꯦꯡꯉꯣꯏ,
ꯅꯪꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯦꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯔꯣ ꯅꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯏꯃꯥ ꯑꯩꯍꯥꯛ ꯅꯨꯄꯤ ꯊꯤꯅꯤꯡꯗ꯭ꯔꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯁꯦ ꯈꯖꯤꯛ ꯇꯞꯅ ꯈꯟꯅꯕꯅ ꯐꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯗꯨ ꯌꯥꯗꯦꯅꯦ ꯄꯨꯔꯦꯟ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯒꯤꯅꯦ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯎ ꯏꯃꯥꯅꯦ ꯈꯨꯗꯛꯇ ꯏꯆꯥꯒꯤ ꯏꯃꯧ ꯍꯥꯏꯕ ꯆꯠꯀꯦ ꯑꯇꯣꯞꯄꯗ ꯂꯩꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯀꯌꯥ ꯏꯃꯥꯅ ꯌꯦꯡꯂꯨꯆꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯌꯦꯡꯂꯨꯔꯦ ꯑꯗꯨꯕꯨ ꯅꯆꯥꯅ ꯄꯥꯝꯕ ꯅꯨꯄꯤꯗꯤ ꯑꯃꯠꯇ ꯌꯥꯎꯍꯧꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯗꯨ ꯃꯗꯨ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯍꯥꯏꯅꯔꯒꯦ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ ꯃꯥꯒꯨꯝꯅ ꯐꯖꯕ ꯅꯨꯄꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯑꯣꯏꯔꯕꯗꯤꯅꯦ ꯂꯩꯕꯥꯛ ꯑꯇꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯒꯅꯤꯗꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ ꯇꯝꯐꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯁꯨ ꯅꯥꯄꯜꯅ ꯌꯣꯝꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯄꯥꯜꯂꯕꯗꯤ ꯀꯣꯅꯨꯡ ꯑꯁꯦ ꯄꯨꯡꯇꯨꯝ ꯇꯨꯝꯒꯅꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯂꯩꯕꯥꯛꯄꯨ ꯁꯦꯕꯥ ꯇꯧꯒꯗꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯏꯃꯥꯒꯤ ꯄꯨꯔꯦꯟ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯇꯝꯐꯥ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ ꯃꯈꯨꯠ ꯃꯁꯥ ꯁꯔꯤꯠ ꯁꯔꯥꯛ ꯍꯥꯏꯔꯦ ꯂꯣꯏꯅ ꯍꯩ ꯌꯦꯡꯉꯣ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯃꯍꯥꯛꯅꯅꯦ ꯅꯨꯄꯤ ꯂꯥꯟꯃꯤ ꯀꯌꯥ ꯁꯔꯤꯠ ꯁꯔꯥꯛ ꯀꯌꯥ ꯇꯝꯕꯤꯗꯨꯅ ꯅꯨꯄꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯒꯠꯂꯤꯕꯅꯤꯗꯣ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯌꯦꯡꯉꯣ ꯏꯆꯥꯗꯤ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯊꯣꯛꯄ ꯅꯤꯡꯊꯧꯅꯤ ꯅꯍꯥꯛꯀꯤꯗꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯌꯥꯝꯃꯤ ꯅꯤꯡꯊꯧ ꯈꯨꯗꯤꯡꯅ ꯅꯍꯥꯛꯄꯨ ꯀꯂꯛꯅꯔꯤꯕꯅꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯀꯌꯥꯅ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯑꯁꯤꯗ ꯉꯁꯤ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯌꯦꯡ ꯂꯥꯟꯗꯥꯔꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯇꯝꯐꯥꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯜꯂꯕꯗꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯃꯍꯥꯛꯅ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯏꯆꯥꯕꯨ ꯅꯤꯡꯊꯧ ꯑꯇꯣꯞꯄꯅ ꯄꯥꯛ ꯍꯦꯟꯖꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯏꯃꯥ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯇꯝꯐꯥꯕꯨ ꯈꯣꯏꯗꯥꯕ ꯂꯩꯇꯦ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯦꯛꯅꯕꯗꯤ ꯑꯩꯍꯥꯛ ꯏꯆꯥꯅ ꯊꯧꯅꯥ ꯐꯅ ꯂꯥꯡꯊꯦꯡꯅꯒꯅꯤ ꯃꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯋꯥ ꯄꯨꯝꯕ ꯂꯩꯊꯣꯛꯂꯝꯃꯤ ꯑꯅꯝ ꯌꯥꯝꯅ ꯀꯟꯕ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅꯤ ꯃꯆꯥ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯂꯩꯃ ꯃꯇꯣꯝꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯇ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯗꯤ ꯑꯩꯁꯦ ꯅꯦꯅꯥ ꯇꯥꯅ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯍꯥꯛꯅ ꯑꯅꯝ ꯀꯟꯗꯨꯅ ꯀꯌꯥꯝ ꯀꯟꯒꯅꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯏꯟꯗꯨꯅ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯦꯝꯒꯅꯤ ꯇꯝꯐꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯂꯩꯃꯒꯤ ꯊꯃꯣꯏꯗ ꯇꯝꯐꯥꯕꯨ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯇꯝꯐꯥꯅꯁꯨ ꯅꯤꯡꯊꯧ ꯄꯨꯔꯦꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯒ ꯄꯨꯔꯦꯟꯒꯤ ꯃꯃꯥ ꯂꯩꯃꯒ ꯇꯝꯐꯥꯒꯁꯨ ꯌꯥꯝꯅ ꯌꯥꯅꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯇꯝꯐꯥꯕꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯨꯔꯦꯟꯅ ꯇꯝꯐꯥꯕꯨ ꯅꯨꯡꯁꯤꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯇꯝꯐꯥꯕꯨ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯊꯝꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯔꯛ ꯃꯔꯛꯇ ꯑꯁꯨꯝꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯜꯂꯝꯃꯤ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯎꯃꯪ ꯑꯗꯨ ꯎꯕꯗ ꯄꯨꯔꯦꯟ ꯃꯐꯝ ꯑꯁꯤꯗꯤ ꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯅ ꯎꯃꯪ ꯀꯌꯥꯗ ꯆꯠꯂꯨꯔꯕꯁꯨ ꯃꯐꯝ ꯑꯁꯤꯒꯨꯝ ꯐꯖꯕꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯗꯒꯤ ꯂꯥꯞꯇꯛꯅ ꯁꯖꯤ ꯑꯃ ꯃꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯖꯤꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯏꯅꯤꯡꯊꯧ ꯑꯥꯗ ꯁꯖꯤ ꯑꯃ ꯃꯆꯤꯟꯖꯥꯛ ꯆꯥꯗꯨ ꯂꯩꯔꯦ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯥꯒꯤ ꯇꯦꯟꯖꯩꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯂꯥꯏꯖꯗꯨ ꯁꯖꯤꯗꯨꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯁꯨ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯔꯤ ꯇꯦꯟ ꯀꯥꯞꯀꯦ ꯇꯧꯔꯝꯕ ꯄꯨꯔꯦꯟꯗꯨ ꯂꯦꯞꯇꯨꯅ ꯌꯥꯝ ꯉꯛꯅ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯖꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ ꯂꯥꯏꯖꯒꯤ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖ ꯌꯥꯝ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯁꯖꯤꯁꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯁꯖꯤꯁꯤꯕꯨ ꯍꯥꯠꯂꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨꯁꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕ ꯅꯍꯥꯛꯀꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯀꯔꯤꯒꯤ ꯑꯗꯨ ꯍꯪꯂꯤꯕꯅꯣ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯒꯤ ꯃꯤꯡꯁꯨ ꯈꯪꯗꯦ ꯑꯩ ꯎꯃꯪ ꯑꯁꯤꯗꯒꯤꯅꯤ ꯂꯥꯏꯖꯅ
ꯅꯤꯡꯊꯧ ꯃꯈꯣꯏꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯉꯛꯂꯤꯕꯅꯤ꯫ ꯄꯨꯔꯦꯟ ꯃꯥꯁꯨ ꯈꯪꯂꯦ ꯂꯥꯏꯖꯁꯤ ꯎꯃꯪ ꯑꯁꯤ ꯆꯥꯎꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯄꯨꯔꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯁꯥ ꯑꯃ ꯍꯥꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯎꯃꯪ ꯑꯁꯤꯗꯒꯤ ꯍꯜꯂꯣꯏ꯫ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯦ? ꯃꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ꯫ ꯅꯈꯣꯏꯒꯨꯝꯅ ꯃꯈꯣꯏꯁꯨ ꯍꯤꯡꯅꯤꯡꯂꯤꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯁꯥꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯆꯥꯔꯤꯕ? ꯃꯐꯝꯁꯤ ꯂꯥꯛꯄ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯃ ꯎꯃꯪ ꯑꯁꯤꯒꯤ ꯁꯥꯁꯤꯡꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯩ꯫ ꯄꯨꯔꯦꯟ ꯂꯥꯏꯖꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣꯃ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯄꯨꯔꯦꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯥ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯅꯪꯅ ꯌꯥꯕ ꯇꯥꯏ꯫ ꯀꯔꯤ ꯋꯥꯐꯝ? ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯁꯤ꯫ ꯎꯃꯪ ꯑꯁꯤꯗ ꯅꯇꯣꯝꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯣꯅꯨꯡꯗ ꯃꯤ ꯃꯌꯥꯝ ꯑꯃꯒ ꯂꯩꯔꯨꯁꯤ꯫ ꯋꯥꯐꯝ ꯑꯁꯦ ꯅꯪꯅ ꯌꯥꯔꯕꯗꯤ ꯑꯩꯅ ꯎꯃꯪ ꯑꯁꯤꯗꯒꯤ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯍꯥꯠꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯎꯃꯪ ꯑꯁꯤꯒꯤ ꯁꯥ ꯃꯌꯥꯝ ꯑꯃ ꯍꯥꯠꯇꯨꯅ ꯄꯨꯒꯅꯤ꯫ ꯂꯥꯏꯖ ꯃꯍꯥꯛ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯗ ꯆꯠꯅꯤꯡꯉꯤ, ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯋꯥꯗꯨ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯂꯥꯏꯖꯕꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯎꯃꯪꯗꯒꯤ ꯅꯨꯄꯤ ꯑꯃ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯇꯥꯕꯗ ꯇꯝꯐꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯄꯥꯟ ꯊꯣꯛꯅꯗꯤ ꯎꯠꯊꯣꯔꯛꯂꯝꯗꯦ꯫ ꯃꯊꯃꯣꯏꯅꯨꯡꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗ ꯃꯍꯥꯛ ꯀꯔꯤꯝꯇꯗꯤ ꯌꯦꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯃ ꯂꯥꯏꯖꯕꯨꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯄꯨꯔꯦꯟꯅ ꯂꯥꯏꯖꯕꯨ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯁꯤꯟꯅꯗꯨꯅ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯍꯜꯂꯝꯃꯤ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯏꯖꯗꯤ ꯈꯪꯗꯕꯅ ꯏꯅꯧ ꯅꯧꯅ ꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯔꯥꯎꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯕꯅ ꯂꯥꯏꯖ ꯃꯐꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯏꯆꯝ ꯆꯝꯖ ꯃꯇꯧꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯂꯥꯏꯖꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯖꯅꯁꯨ ꯅꯤꯡꯊꯧ ꯄꯨꯔꯦꯟꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯅꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯂꯥꯏꯖꯒ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯂꯥꯏꯖꯒꯤ ꯃꯃꯤꯡ ꯑꯃꯁꯨ ꯊꯣꯟꯕꯤꯔꯝꯃꯤ, ꯆꯅꯨ ꯍꯥꯏꯗꯨꯅ꯫ ꯆꯅꯨ, ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯈꯪꯅꯤꯡꯏ꯫ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯀꯝꯗꯧꯅ ꯎꯃꯪꯗꯨꯗ ꯂꯩꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯩ ꯁꯥ ꯀꯩꯁꯤꯡꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯎꯃꯪ ꯑꯗꯨ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯑꯩ ꯂꯩꯇ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯆꯅꯨ, ꯅꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯑꯗꯣꯝꯅ ꯀꯔꯤꯒꯤ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯕ ꯐꯪꯕꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩꯅ ꯈꯪꯗꯕ ꯇꯥꯏꯕꯪꯁꯤꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯃ ꯈꯪꯕ ꯉꯝꯖꯔꯦ꯫ ꯑꯩꯅ ꯍꯩꯇꯕ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯇꯥꯛꯄꯤꯔꯦ꯫ ꯑꯩꯅ ꯎꯃꯪ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯔꯝꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯇꯧꯔꯤꯕ ꯄꯥꯡꯊꯣꯛꯂꯤꯕ ꯁꯤꯟꯊꯥ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯪꯗꯕ ꯎꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯎꯍꯟꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯄ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯁꯥꯁꯤꯡꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯏ꯫ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈꯤꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯣꯅꯨꯡꯗꯒꯤ ꯆꯠꯍꯟꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯇꯝꯐꯥꯗꯨ ꯌꯥꯝꯅ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯈꯣꯏꯗꯧꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯇꯝꯐꯥ ꯃꯍꯥꯔꯥꯅꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯁꯨ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯗꯗꯤ ꯂꯥꯏꯖꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯄꯨꯔꯦꯜ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯇꯝꯐꯥꯗꯨ ꯂꯥꯏꯖꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯏꯆꯝ ꯆꯝꯖꯕꯤ ꯂꯥꯏꯖꯗꯨ ꯇꯝꯐꯥꯅ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛ ꯏꯟꯖꯔꯝꯃꯤ꯫ ꯇꯝꯐꯥ ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ, ꯆꯅꯨ, ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎ꯫ ꯂꯥꯏꯖꯅ, ꯀꯩ ꯍꯥꯏꯒꯦ ꯏꯆꯦ? ꯑꯩꯒꯤ ꯀꯥꯗꯣ ꯌꯥꯝꯅ ꯃꯣꯠꯍꯧꯕꯅꯤ, ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯁꯣ꯫ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ, ꯑꯃꯣꯠꯄ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯍꯜꯂꯝꯕ ꯌꯥꯔꯣꯏꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯗꯨꯒꯅꯦ, ꯊꯕꯛꯇꯨ ꯂꯣꯏꯕꯒ ꯏꯅꯤꯡꯊꯧꯒꯤ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯒꯗꯕ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯍꯦꯛ ꯂꯨꯝꯕ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯗꯁꯨ ꯂꯥꯏꯖꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯇꯝꯐꯥꯒꯤ ꯑꯃꯣꯠꯄ ꯀꯥꯗꯨꯕꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯑꯃꯨꯛ ꯂꯨꯝꯂꯝꯃꯤ꯫
ꯂꯥꯏꯖꯅ ꯎꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗ ꯂꯥꯏꯖꯅ ꯂꯨꯝꯕ ꯏꯁꯤꯡ ꯑꯁꯥꯕꯗꯨꯗ ꯇꯝꯐꯥꯅ ꯀꯔꯤꯅꯣꯃ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯂꯨꯝꯕ ꯂꯣꯏꯔꯕ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯅꯤꯡꯊꯧꯄꯨꯔꯦꯟꯅ ꯏꯔꯨꯖꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯔꯨꯖꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯤꯛ ꯃꯔꯤꯛ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯥꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯅꯪꯒꯟꯗ ꯅꯠꯇꯅ ꯃꯈꯨꯠ ꯃꯁꯥꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯅꯤꯡꯊꯧꯄꯨꯔꯦꯟ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯕ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯣꯏꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯄꯨꯔꯦꯟ ꯁꯥꯎꯅ ꯃꯅꯥꯏꯁꯤꯡꯗꯨ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯉꯁꯤ ꯑꯩꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯁꯤ ꯀꯅꯥ ꯂꯨꯝꯃꯤ?" ꯃꯅꯥꯏꯁꯤꯡꯗꯨ ꯑꯩꯗꯤ ꯂꯨꯝꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯅꯔꯛꯂꯝꯃꯤ꯫ ꯄꯨꯔꯦꯟꯒꯤ ꯃꯃꯥ ꯂꯩꯃꯗꯤ ꯄꯥꯈꯠꯈ꯭ꯔꯗꯨꯅ "ꯏꯃꯥꯒꯤ ꯄꯨꯔꯦꯟ, ꯀꯔꯤꯅꯣ ꯅꯪꯅ ꯅꯈꯨꯠ ꯅꯁꯥꯒꯗꯨꯕꯨ ꯇꯧꯔꯤꯕꯗꯨꯕꯨ? ꯑꯗꯨꯕꯨ ꯅꯠꯇꯦ, ꯉꯁꯤꯁꯤꯕꯨ ꯏꯆꯥꯕꯨ ꯀꯩꯗꯧꯔꯨꯕꯒꯦ?" "ꯏꯃꯥ, ꯑꯩꯅ ꯏꯔꯨꯖꯕ ꯂꯣꯏꯕꯒ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯀꯅꯥ ꯑꯃꯅ ꯑꯩꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯞꯆꯤꯜꯂꯝꯕ ꯃꯥꯜꯂꯤ." "ꯀꯔꯤ ꯍꯥꯏꯕ? ꯏꯃꯥꯒꯤ ꯏꯗꯤ ꯈꯪꯗꯕ ꯁꯥꯏ, ꯑꯁꯨꯛ ꯂꯥꯛꯆꯕ!" ꯇꯝꯐꯥꯗꯨ ꯐꯠ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯉꯁꯤꯒꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡꯗ ꯆꯅꯨ ꯂꯨꯝꯈꯤꯕꯅꯤ." ꯄꯨꯔꯦꯟ ꯉꯛꯅ "ꯀꯔꯤ ꯍꯥꯏꯕ? ꯆꯅꯨ ꯍꯥꯏꯕ? ꯉꯥꯏꯈꯣ ꯇꯝꯐꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯔꯥ?" ꯆꯅꯨ ꯇꯞꯅ "ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ, ꯉꯁꯤꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯑꯩꯅ ꯂꯨꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯇꯤ ꯏꯁꯤꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯍꯥꯞꯈꯤꯕ ꯂꯩꯖꯗꯦ." ꯂꯩꯃ ꯁꯥꯎꯅ ꯃꯅꯥꯏꯁꯤꯡꯗꯨꯗ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯕ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯃꯩ ꯄꯨꯝꯕ ꯈꯨꯗꯛꯇ ꯀꯣꯅꯨꯡꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ." ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯂꯩꯔꯝꯂꯤꯕ ꯃꯅꯥꯏꯁꯤꯡꯗꯨ ꯂꯣꯏꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯂꯩꯃ ꯆꯅꯨꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ "ꯅꯪꯃꯛꯅ ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯗꯕꯁꯨ ꯁꯥꯏ꯫ ꯉꯁꯤꯗꯤ ꯂꯩꯃ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯗꯅ ꯅꯪꯕꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯊꯝꯈꯤꯕ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ." ꯆꯅꯨ ꯀꯞꯇꯨꯅ ꯃꯥꯅ ꯇꯧꯗꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ꯫ "ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯐꯔꯛꯂꯕꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯤꯡꯅ ꯎꯃꯪ ꯑꯁꯤꯒꯤ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯒꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯨ." ꯆꯅꯨꯕꯨ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯁꯥꯎꯅ ꯃꯁꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯝꯐꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯄꯨꯔꯦꯟ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯉꯥꯏꯈꯣ ꯇꯝꯐꯥ, ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯏꯅꯤꯡꯊꯧ? ꯑꯩꯅ ꯆꯅꯨꯕꯨ ꯊꯥꯖꯩ꯫ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯒꯗꯕ ꯅꯠꯇꯦ." "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤꯁꯤꯕꯨ ꯑꯩꯕꯨ ꯆꯤꯡꯅꯩ ꯃꯁꯤꯔꯥ?" "ꯅꯪꯕꯨ ꯆꯤꯡꯅꯩ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯏꯆꯝ ꯆꯝꯖꯕꯤ ꯆꯅꯨꯗ ꯉꯁꯤ ꯇꯥꯔꯤꯕ ꯗꯁꯥꯁꯤꯗ ꯆꯦꯟꯅ ꯃꯤꯁꯛ ꯄꯨꯝꯕ ꯅꯤꯡꯊꯧ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯁꯤ ꯅꯪꯁꯨ ꯈꯪꯖꯤꯟꯕ ꯐꯩ." ꯇꯝꯐꯥ ꯃꯥꯅ ꯇꯧꯕꯅꯤꯅ ꯈꯨꯝꯐꯝꯁꯨ ꯈꯪꯗꯦ, ꯃꯇꯣꯝꯇ ꯏꯀꯥꯏꯕꯁꯨ ꯐꯥꯎꯖꯔꯝꯃꯤ꯫ ꯇꯝꯐꯥ ꯇꯧꯐꯝ ꯈꯪꯗꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗꯨꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃ ꯀꯧꯗꯨꯅ ꯄꯨꯔꯦꯟꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯤꯡꯊꯧꯄꯨꯔꯦꯟꯒꯤ ꯑꯅꯥꯕꯗꯨ ꯐꯔꯛꯂꯝꯃꯤ꯫ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯐꯔꯛꯄꯗꯨꯗ ꯂꯩꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯆꯅꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯃꯍꯥꯔꯥꯅꯤ ꯂꯩꯃꯗꯨ ꯆꯪꯉꯛꯇꯨꯅ "ꯆꯅꯨ, ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯪꯒꯤ ꯂꯥꯏꯕꯛ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ." ꯅꯤꯡꯊꯧꯄꯨꯔꯦꯜ ꯐꯔꯦ ꯍꯥꯏꯕꯗꯨꯗ ꯆꯅꯨꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯕꯗꯤ ꯉꯝꯂꯔꯣꯏ." "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯞꯆꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯑꯩꯍꯥꯛ ꯂꯥꯏꯊꯣꯡ ꯂꯩꯅ ꯄꯛꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯡꯈꯤꯕ ꯑꯣꯏꯔꯁꯅꯨ." "ꯐꯔꯦ, ꯅꯪꯒꯤ ꯋꯥꯗꯨꯃꯗꯤ ꯑꯩ ꯊꯥꯖꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯩꯒꯤ ꯏꯆꯥꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯅꯪ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ." ꯆꯅꯨ ꯅꯨꯡꯉꯥꯏꯇꯅ "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯐꯤꯔꯦꯞꯇꯤ ꯇꯝꯐꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯍꯥꯛꯄꯨꯗꯤ ꯇꯝꯐꯥꯅ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ." ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯆꯅꯨ ꯃꯍꯥꯛꯅ ꯅꯤꯡꯊꯧꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯀꯩꯁꯨ ꯇꯧꯕꯗꯤ ꯉꯝꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯌꯦꯡꯃꯛ
mahak umangda chakhrage haiduna khankhre. Numit asigi numidangi matamda Ningthau Puren mamagi manakta sangaklami. Imagi Puren, imagi nakta sanglakpabu kari hainingbagi nangbo. Ima, ngasidi nasa imagi mafamda karigumba ama taizage. Karino hayo, isana hainingbado hekta hayo. Ima, ai luhonglage haina khale. Lay maharauna, ha, kari haiba, isa luhongdage haiba, isagi pausi tabada, imadi thokna nugaireda ko. Hoi ma, ai Januga luhong pami. Janubu, konung masigi maharani ohinba pami. Lay ma, may thong maksina. Karino Puren, nang naharibudubo, ha? Nang naharibu wado, ima yabang gamay. Imadi tampabu, konung masigi maharani ohinba pami. Ima, handak nasagi famna thoklibu thodokse aidi tampadi am singni. Jingnabadu nate aidi mahangna soina oirongmani khali. Imana tampabu aduk hangnasu thazabigano. Ngasi phawbada namaigi wada taduna nangna lakpani aduga aiha aina ningkibada kaidonungdo hongande hongsu honglai. Aigi thamoida tampabu imau oige haina khalkre. Imana khalibase hongma ngamloi. Mangdasu imada aina kairak han haijakre. Aina tampabu pamde haiduna. Imagi Puren nang imagi pambagi mayokta lepke haina khangano. Puren makha na wamta khomlamda thokirami. Numin asidagi Puren konungdagi thokibudagi hanjilaklamde. Aduga Janusu mahaki hanagi umangadu satkirami. Konung asibu thadoktuna. Leima masanupan hanjilaktabada mathayamna sarami. Leima Purengi manay ama kaksinduna. Nakoy hawsik phawba nakoygi iningthawdubu thiba phangdribro. Aikhoina thiba yaba thiri. Iningthawna leremba yaba mafam kayasu chatuna thiri. Adubu phangba kawudi leite Ima Maharani. Konung asi lairiba lalmi pumba thadoktuna nakoygi iningthawbu thigadabani. Hek phawmi kupta aina nakoygi sananupa mayamam pigadoribani. Phagani Ima Maharani. Asumna matam kayada haujingkhre adubu masanupa Purendi thiba phanglamde. Masanupa Puren phangdabana maram oiduna Leima nongma nongmagi masasokpa asum henjilaklami. Somdasu Tamphana nupilami kaya thadoktuna Ningthau Puren bu thihallami. Tamphadu Leimaga unage haiduna masangamdana naraga leriba Leimagi manata changlaklami. Tampha Ima Maharani isadubu khitang phabidribro. Leibak asigi maiba maibi kaya kaudul yengale. Adubu isase phagalu haiba iyayade. Ima Maharani ai Ima Maharani da pau nungai babda tamge haiduna changjarakpani. Kari pauno hayo tasi Tampha. Iningthawgi lepham khangli Ima Maharani. Lay maharauna ha kari haiba aigi isagi lepham khangli haiba. Hoi aigi nupi lami kaya thadoktuna iningthawbu thianjabani. Adubu ngasidi phangli. Ai pele Tampha nangi natikna thongna ase Maharani ayak pele. Adubu khwaidagi luribase iningthawbu mafam asida purakpasini. Aigi sa Purensi mama aigumna manung kali ningkibu hongande. Adubu mabu mafam asida purakpadi ilai laina. Mama ai nare haiba pause mangonda yohatu. Mama aibu mahakna aduki matik nungsisabani. Hoi ai soidan tahanjagi. Ai isagi masagado uraktaba kuire. Ngasimakne mabu konungda halaknanaba nanga singadabani. Phagani Ima Maharani. Tamphasu wafamsingdo hairamduna Maharani kadudagi thokre. Leima masa leire pau tabada anaw masa adu khajik phagatpugum tawi. Phana manung kan manupa ama oirabasu Puren mama nare haiba pau adu hek phangbaga konungda yam thuna laklami. Masabu usami kupta Leimadu yamna haraurami. Masabu mathanungna chena konsilami. Karigino hayo karigino nangna imabu thadoktuna chatlibani. Amukhana imabu thadoktuna chalure haina nang wasau nangbu udaba mikupta imana kayawai nang khangra. Puren mamabu nushina konduna Ima ngasi haiba numit asidagi aina imabu thadoktuna mafam kaida chatlaroi Ima. Masagi wadu tabada Leimuda haraujarami.
ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯑꯗꯣ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ? ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥ ꯂꯣꯏꯅ ꯏꯟꯖꯒꯦ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯆꯥ, ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯕ ꯉꯝꯂꯔꯣꯏ꯫ ꯃꯁꯤꯒꯤ ꯐꯤꯔꯦꯞꯁꯤꯃꯗꯤ ꯅꯆꯥ ꯍꯣꯡꯕ ꯉꯝꯂꯔꯣꯏ꯫ ꯐꯤꯔꯦꯞ ꯆꯦꯠꯄ, ꯈꯣꯡꯐꯝ ꯆꯦꯠꯄ ꯏꯆꯥꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯅꯪꯒꯤ ꯑꯗꯨꯒ ꯏꯃꯥꯁꯨ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝ ꯍꯣꯡꯂꯣꯏ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯏꯃꯥ, ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯃꯁꯤꯃꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯑꯣꯏꯅ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯤ ꯋꯥꯐꯝꯅꯣ? ꯇꯥꯛꯄꯤꯌꯨ ꯏꯃꯥ ꯅꯆꯥꯗ꯫ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯇꯝꯐꯥꯒ ꯆꯅꯨꯒꯒꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯒꯅꯤ꯫ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯛꯄꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯏꯃꯥꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯃꯥꯒꯤ ꯋꯥꯁꯤꯃꯗꯤ ꯄꯨꯔꯦꯟ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯦꯠꯂꯨꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯃꯅ ꯉꯁꯤꯃꯛ ꯑꯉꯥꯡꯁꯤꯡ ꯊꯥꯗꯨꯅ ꯆꯅꯨꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯍꯌꯦꯡ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯅꯕ ꯄꯥꯎꯆꯤꯜꯍꯟꯈꯣ꯫ ꯄꯨꯔꯦꯟ ꯃꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯍꯌꯦꯡꯒꯤ ꯀꯣꯅꯨꯡꯒꯤ ꯄꯥꯎ ꯑꯗꯨ ꯄꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯊꯥꯗꯨꯅ ꯎꯃꯪꯗ ꯂꯩꯕꯤ ꯆꯅꯨꯕꯨꯁꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯅꯕ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯅꯨꯒ ꯇꯝꯐꯥꯒ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯕ ꯃꯇꯝꯗ ꯌꯧꯔꯛꯂꯦ꯫ ꯇꯝꯐꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯅꯨꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯍꯥꯟꯅꯗꯒꯤ ꯁꯔꯤꯠ ꯁꯔꯥꯛ ꯌꯥꯝꯅꯁꯨ ꯍꯩꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯥꯗꯁꯨ ꯅꯨꯄꯤ ꯂꯥꯟꯃꯤ ꯀꯌꯥ ꯃꯍꯥꯛꯅ ꯊꯝꯂꯤꯕꯅꯤ꯫ ꯂꯩꯃꯒꯤ ꯋꯥꯈꯜꯗꯁꯨ ꯇꯝꯐꯥꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯅ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅꯁꯨ ꯇꯝꯐꯥ ꯀꯅꯥꯅꯣ ꯈꯪꯕꯅ ꯇꯝꯐꯥꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯃꯁꯤꯗꯤ ꯁꯣꯏꯗꯅ ꯇꯝꯐꯥꯅ ꯉꯝꯈ꯭ꯔꯅꯤꯗ, ꯑꯩꯁꯨꯅꯤꯅꯦ ꯈꯜꯂꯤꯕꯁꯦ, ꯇꯝꯐꯥꯅ ꯉꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯁꯦ ꯇꯝꯐꯥꯅ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤꯗ꯫ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ, ꯃꯥꯅ ꯁꯣꯏꯗꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯆꯥꯡꯌꯦꯡ ꯍꯧꯔꯝꯗꯥꯏ ꯃꯇꯝꯗꯨ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯆꯅꯨꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯈꯔ ꯆꯅꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯍꯟꯗꯛꯀꯤ ꯋꯥꯁꯤꯃꯗꯤ ꯑꯩꯅ ꯌꯥꯗꯕ ꯉꯝꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯆꯅꯨ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤ꯫ ꯏꯅꯤꯡꯊꯧ, ꯅꯍꯥꯛ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣꯀꯣ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯌꯦꯡꯅꯒꯗꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯈꯨꯠ ꯃꯈꯨꯠꯇ ꯇꯥ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯆꯅꯨꯒ ꯇꯝꯐꯥꯒꯒꯤ ꯆꯥꯡꯌꯦꯡ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯈꯪꯗ꯭ꯔꯕꯁꯨ ꯆꯅꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯎꯃꯪꯗ ꯆꯥꯎꯔꯛꯄꯅꯤ꯫ ꯁꯥ ꯀꯩ ꯀꯌꯥ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯥꯌꯣꯛꯅꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯕꯅꯤ꯫ ꯆꯅꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯈ꯭ꯔꯦ꯫ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯄꯥꯛ ꯍꯦꯟꯖꯤꯟꯅꯕ ꯉꯝꯅꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤꯗꯤ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯑꯉꯛꯄ ꯐꯥꯎꯏ, ꯆꯅꯨꯅ ꯌꯥꯝ ꯍꯩꯔꯝꯕ ꯑꯗꯨꯗ꯫ ꯂꯩꯃꯁꯨ ꯉꯛꯄ ꯐꯥꯎꯔꯤꯕꯅꯤ ꯆꯅꯨꯒꯤ ꯑꯗꯨꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯃꯇꯧ ꯑꯗꯨꯗ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯗꯨ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯃꯣꯏꯅꯨꯡꯗꯅ ꯆꯅꯨꯅ ꯉꯝꯍꯟꯕꯤꯕ ꯍꯥꯏꯅ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯔꯤ꯫ ꯂꯩꯃ ꯃꯆꯤꯟꯗ ꯁꯣꯟꯊꯥꯡꯗꯨꯅ ꯁꯣꯜꯂꯤ꯫ ꯑꯁꯨꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯕꯗ ꯅꯣꯞꯇꯦ꯫ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯆꯅꯨꯕꯨ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯇꯝꯐꯥꯗꯤ ꯃꯥꯅ ꯈꯜꯂꯨꯔꯤꯕꯗꯨꯒ ꯆꯅꯨꯅ ꯇꯧꯊꯣꯔꯛꯄꯗꯨꯒ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯟꯅꯔꯝꯕꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡ ꯆꯅꯨꯅ ꯇꯝꯐꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯔꯝꯃꯤ꯫ ꯇꯝꯐꯥ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯆꯅꯨꯅ ꯉꯝꯕꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯅꯨꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯑꯁꯨꯝꯅ ꯊꯧꯔꯝꯁꯨ ꯂꯣꯏꯔꯕꯗ ꯃꯌꯥꯝ ꯄꯨꯝꯕ ꯀꯣꯅꯨꯡꯗꯒꯤ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯥꯒ ꯆꯅꯨꯒꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯏꯃꯥꯒꯤ ꯄꯨꯔꯦꯟ, ꯏꯃꯥ ꯇꯥꯛꯄꯤꯌꯨ, ꯆꯅꯨ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨꯗ ꯏꯃꯥ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ꯫ ꯌꯦꯡꯉꯣꯏ, ꯅꯕꯥꯅꯤꯕꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯒꯦ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯩꯃ ꯆꯅꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ, ꯎꯃꯪꯗꯒꯤ ꯂꯥꯛꯄꯤꯅꯤ ꯍꯥꯏꯅ ꯏꯆꯥꯕꯨ ꯏꯃꯥꯅ ꯃꯤꯔꯥꯏꯔꯨꯕ ꯑꯩ ꯑꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕ꯫ ꯏꯆꯥꯗꯤ ꯎꯃꯪꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯦ ꯏꯆꯝ ꯆꯝꯅ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯗ꯭ꯔꯦ, ꯂꯥꯏꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯏꯆꯥꯅꯤ꯫ ꯑꯁꯨꯝꯅ
ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯄꯨꯔꯦꯟꯒ ꯆꯅꯨꯒꯕꯨ ꯀꯣꯅꯨꯡꯗ ꯌꯥꯝ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯆꯅꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯐꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ, ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯎꯕ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯗꯒꯤ ꯃꯍꯥꯛꯁꯨ ꯇꯥꯔꯝꯗꯦ꯫ ꯄ꯭ꯔꯖꯥ ꯄꯨꯝꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯆꯥ ꯃꯑꯣꯡꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯒꯜꯂꯣꯟ ꯑꯁꯤ ꯎꯕꯗ ꯂꯩꯃꯗꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤꯔꯝꯃꯤ꯫